ꯆꯦꯊꯣꯏꯕꯤꯗ ꯊꯥꯗꯣꯛꯈ꯭ꯔꯣꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯨꯒ ꯂꯨꯍꯣꯡꯍꯜꯂꯣ ꯍꯣꯏ ꯑꯗꯨ ꯐꯣꯟ ꯇꯧꯍꯜꯂꯣ ꯑꯝꯇ ꯃꯥ ꯃꯁꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ ꯃꯥ ꯄꯥꯝꯃꯤꯗꯣ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒ ꯌꯥꯝ ꯂꯨꯝꯅ ꯂꯥꯎꯕ ꯄꯨꯂꯤꯁ ꯀꯦꯁꯀ ꯇꯧꯗꯣꯔꯤ ꯍꯥꯏꯌꯦ ꯃꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯒ ꯍꯥꯏꯅ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯒꯦꯔꯥ ꯕꯤꯔꯦꯟꯗ ꯇꯧꯒꯦꯔꯥ ꯑꯗꯨꯗꯒꯤ ꯏꯕꯣꯕꯤꯗ ꯇꯧꯒꯦꯔꯥ ꯀꯅꯥ ꯇꯧꯒꯦꯔꯥ ꯀꯔꯤꯝ ꯇꯧꯔꯁꯅꯣꯕ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯑꯗꯨ ꯃꯥ Hi everyone, welcome back to my another video. Do ngasigi video se yamna haidi interesting oini ko kaigino haidi ngasigi video se again prank call tawdoini last prank call do igi unsuccess hoy gare haidi success hoy hodare prank to so ngasi ai prank call tawdoini mayam thumbnail ga title engbadadi khangamani mayam kanadai ta prank call na tawdoi se haina ado mayam video se start tawdingai da igi channel bu like share subscribe to biramdana full support to biramu aduga comment to biramu नुंगाबीबा तारदी अदुगा आइगे इंस्टाग्राम दसु फॉलो तोबी मयाम आई डिस्क्रिप्शन बॉक्स ता आइगे इंस्टाग्राम गी लिंक ता हापचगनी मयाम अदुगा क्लिक तौरगा आइगे डायरेक्ट पेज थोलकनी अदुगा फॉलो तोबिउ अदो ngasi prank call se ko it's thaibam maite hana laitrane adu channel do aduga ai chicha thoibi do manganda prank call tawdoini abako ngasi haidi khangde manganda dei hujipo haidri kaimta haidri आइगे सब्सक्राइबर ना एंगदा रिक्वेस्ट तौरैनी अदुआ थेबुंग ममितुगा prank call taw haina चेथोइबिदा दो आई नसीदी prank call तौदैनी आई होप ngasi wish तौरी ngasi gi prank call से सक्सेस होइबिबा सो आई ngasi prank call से स्टार्ट तौरसी मायाम हौरसी आपके द्वारा डायल किया गया नंबर अभी व्यस्त है कृपया फोन अहामदा फोन तो बसे कथलै को हेलो हेलो हां ताई चिचे थोबी लैब्रो मा कनो तौरे कुमिये अमता फोन पे ना खते इमरजेंसी ने कुमिये बात दो दादा दो इना हारो रोई हाय अदो कनो आइदो आ हौजी कनो कन्ना मगुम तौरीने मातंग ले साना यारोद्रो आई सु खते इमरजेंसी वारी ने हाइगे तो इसे दुनाने खतंग युमदा खतंग प्रॉब्लम ओरबा अदो वारीदा हाइगे तौबा कई वारी नो चिचे थोइबिदो अखोय इयाम्बना नोइगी वीडियो से हाइदी थेबोंग ममिन हाने यूट्यूब ता लेत्राने अदो मा येंग्याबा नोइगी वीडियो से दादागी वीडियो से तोयना एंगल लियाबा अदो मा हाइबा चे थोइबि से मा याम नुसियमता वारी सनागे अमता वारी सना हलु माकसु फोन तौरी आइ फोन तौबोदो दादा ओइना चिचे थोइबिना फोन थांगत्ति आइ अब तक न तो होयो मा तो हलोने वही संगंदी अदो मा हाइबा मा याम नुसियाए चे थोइबिदो मा कलु होंगियाए हो अदम तो फोन तो हलो उन तो लोंगन के बा अदो मा अम तो फोन तो हलो अदो ने अंगन तो हलो नंग चे थोइबिदा थादोखरोना हाइदी अखोय याम्बादुगा लोहंगनलो ओय अदो फोन तो हलो अम तो मा मसा को वरी सनागे बा मा पामिदो पामे हागदि अयुमदा अदो दादाना परमिशन द पीरदी भइदना को अदुइता मतने माकती पुलिस केस का तौदुरी हाये मा कहाना वरी सनारम्मीगा हायना हाये होय अदो तो पुलिस के केस तौगेरा बिरेंद तौगेरा अदुदगी इबोबीदे तौगेरा कना तौगे करिम तौसनोबा अदु दरकार लैतेबा अदो मादो फोन तो हलो अदुगा इदो वरी फदना सानारगे कई मा पामे आमिना लौरा ओय जुमजा तकला ओय चिजे थोइबिगा हानासु लै चिजे थोइबिगा हानासु लैबिनारमी हाये मोय अदुगा माना सुम कना तौना खरा वरी सनादना तोकनागिनि आय अदो लैबिनारमी ये काइता कैलमदा मागरो मा मणिपुर गिनी नते काइतना लैबिनारमी आयु हाय लैबिनारमी हाइदि कोइना बिनारमी हायना हाइबे वानियाबा होय अदो अमता कनो तो हलोजे मादो फोन तो हलो अदुगा ने मादे हुजे सीरियस कंडीशन द लई खरे चा कम त चादे इसिंग नदी सीग्रो ब्राबा
ꯍꯣꯏ ꯆꯤꯆꯦ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗꯁꯤ ꯑꯗꯨ ꯌꯥꯝ ꯐꯔꯦꯅꯦ ꯁꯣꯔꯥꯠꯇ ꯍꯦꯛ ꯂꯥꯛꯂꯣꯏ ꯀꯩ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗꯅ ꯑꯩꯁꯨ ꯏꯌꯥꯝꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯍꯣꯏꯅꯦ ꯃꯌꯥꯝꯕꯗꯣ ꯑꯗꯨ ꯊꯤꯅꯤꯡꯗ꯭ꯔꯒꯗꯤ ꯃꯥꯗꯣ ꯐꯖꯅ ꯐꯣꯟ ꯇꯧꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯁꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯒꯦ ꯑꯗꯨꯒ ꯃꯥ ꯆꯥ ꯒꯤꯂꯥꯁ ꯐꯖꯕ ꯑꯃ ꯇꯧꯔꯒ ꯄꯤꯊꯛꯑꯒ ꯋꯦꯜꯀꯝ ꯅꯥꯟꯅ ꯇꯧꯔꯒ ꯄꯨꯍꯟꯈ꯭ꯔꯒꯦꯕ ꯑꯗꯨ ꯃꯥꯗꯣ ꯐꯣꯟ ꯇꯧꯍꯜꯂꯛꯑꯣ ꯅꯪ ꯌꯥꯕ꯭ꯔꯣ ꯑꯩ ꯆꯤꯆꯦ ꯊꯣꯏꯕꯤꯗ ꯍꯣꯏ ꯏꯌꯥꯝꯕꯗ ꯄꯤꯕ ꯑꯩ ꯏꯅꯝꯃ ꯑꯣꯏꯕ ꯑꯗꯣ ꯍꯣꯏꯅꯦ ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯌꯨꯝ ꯌꯧꯔ ꯈꯪꯗꯦ ꯐꯣꯟ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ ꯃꯁꯥꯅ ꯍꯥꯏꯔꯛꯑꯣ ꯀꯩꯗꯣ ꯅꯣꯏ ꯃꯌꯥꯝꯕꯒ ꯑꯩꯈꯣꯏ ꯁꯥꯏꯒ ꯈꯪꯅꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯅꯦꯕ ꯃꯥꯅ ꯐꯣꯟ ꯇꯧꯕꯁꯦ ꯆꯦꯊꯣꯏꯕꯤ ꯑꯣꯏꯅ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯌꯥꯏ ꯇꯣꯏ ꯇꯣꯏꯅ ꯐꯣꯟ ꯇꯧꯏ ꯇꯦꯛꯁꯁꯨ ꯇꯧꯏ ꯊꯥꯡꯒꯠꯇꯦ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯑꯩ ꯃꯥ ꯐꯣꯟ ꯅꯝꯕꯔ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯇꯣꯉꯥꯟꯅ ꯃꯉꯣꯟꯗ ꯂꯩꯖꯥꯠꯂꯣ ꯐꯣꯟ ꯅꯪ ꯆꯦꯊꯣꯏꯕꯤꯗꯣ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯣꯗꯔ ꯅꯪ ꯆꯦꯊꯣꯏꯕꯤꯗ ꯅꯪ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯣꯗꯅ ꯑꯩ ꯏꯌꯥꯝꯕ ꯂꯧꯕ ꯂꯥꯛꯆꯅꯤ ꯀꯩꯅꯣ ꯍꯩꯃꯥ ꯅꯣꯏ ꯅꯌꯥꯝꯕꯗꯨꯃ ꯀꯩꯅꯣ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯆꯔꯥ ꯍꯦꯟ ꯉꯝꯃꯒ ꯁꯤꯗꯣꯔꯦ ꯍꯥꯏꯔꯒꯕꯨ ꯅꯨꯡꯁꯤꯕ ꯂꯧ ꯉꯝꯗꯕ ꯀꯩꯅꯣ ꯂꯥꯛꯑꯣ ꯂꯧ ꯂꯥꯛꯑꯣ ꯑꯩ ꯅꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯄꯤꯊꯛꯑꯀꯣ ꯅꯍꯥꯟꯅ ꯇꯧꯔ ꯑꯩ ꯄꯨꯍꯟꯈꯤꯒꯦꯕ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯐꯨꯗꯣꯏꯔꯣ ꯑꯩꯁꯦ ꯐꯨꯗꯣꯏꯅꯦ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ ꯃꯤ ꯃꯥ ꯄꯥꯝꯗꯕ ꯅꯨꯄꯤ ꯂꯧ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯀꯣꯟꯅ ꯐꯥꯅ ꯐꯨꯕꯤꯗꯅ ꯀꯩꯇꯧꯔꯨꯅꯤ ꯐꯨꯔꯣꯏ ꯀꯩꯝ ꯐꯨꯔꯣꯏ ꯃꯥꯗꯣ ꯃꯁꯥꯅ ꯐꯣꯟ ꯂꯧꯕ ꯂꯥꯛꯑꯂꯣ ꯍꯥꯏꯕ ꯃꯥꯗꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯆꯦꯊꯣꯏꯕꯤꯗꯣ ꯗꯗꯥꯅ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯃꯥ ꯆꯦꯊꯣꯏꯕꯤꯗꯣ ꯃꯥ ꯄꯨꯂꯤꯁ ꯀꯦꯁ ꯇꯧꯅꯧꯅꯁꯨ ꯂꯧꯗꯣꯔꯤ ꯌꯥꯏ ꯇꯧꯔꯣꯏꯌꯣ ꯐꯅꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯅꯦ ꯑꯗꯨ ꯃꯥꯅꯁꯨꯗꯤ ꯇꯧꯔꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯂꯤꯁ ꯀꯦꯁꯀ ꯇꯧꯔꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯕꯅꯦ ꯍꯥꯟꯅꯗꯒꯤꯁꯨ ꯍꯣꯏꯅꯦ ꯇꯧꯔꯣ ꯍꯥꯏꯌꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯗꯗꯥ ꯑꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ ꯍꯥꯏꯗꯤ ꯑꯩꯗꯣ ꯅꯪ ꯑꯗꯨꯝ ꯅꯪ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯣ ꯆꯤꯡꯅꯔꯦꯕ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗꯕꯨꯗꯤ ꯈꯪꯗꯦ ꯀꯣꯟꯅꯕꯨꯗꯤ ꯑꯩꯗꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯁꯨꯝ ꯃꯥꯜꯂꯛꯑꯕ ꯉꯁꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯁꯨꯝ ꯈꯥꯡꯖꯟ ꯂꯩꯕ ꯁꯨꯝ ꯑꯣꯏꯔꯛꯇꯔꯦꯗꯣ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏꯗꯣ ꯂꯩꯇ꯭ꯔꯕ ꯑꯗꯨꯅꯅꯤ ꯑꯩꯗꯣ ꯅꯪ ꯁꯨꯝ ꯑꯩ ꯄ꯭ꯔꯦꯡ ꯀꯣꯜꯗꯣ ꯃꯥꯜꯂꯛꯑꯕ ꯍꯥꯏꯗꯤ ꯀꯩꯗꯣ ꯁꯨꯝ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯐꯦꯠ ꯃꯥꯜꯂꯝꯃꯦ ꯁꯨꯝ ꯀꯨꯏꯁꯜꯂꯛꯀꯥꯟꯗ ꯁꯨꯝ ꯃꯥꯟꯖꯜꯂꯛꯑꯕ ꯇꯧꯔꯛꯏꯅꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯣꯏꯅꯁꯨ ꯑꯩꯒꯤ ꯗꯗꯥꯏ ꯅꯝꯕꯔꯁꯦ ꯄꯤꯔꯛꯏꯅꯦꯕ ꯆꯦꯊꯣꯏꯕꯤꯕꯨ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯁꯜꯂꯨ ꯍꯥꯏꯅ ꯑꯗꯨꯒ ꯃꯣꯏ ꯀꯩ ꯀꯩꯅꯣ ꯅꯨꯄꯥ ꯃꯨꯟꯕꯤ ꯀꯔꯤ ꯀꯔꯥꯡꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯗꯤ ꯑꯩ ꯍꯩꯅꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯜꯔꯦꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯗꯅ ꯌꯨꯇꯨꯕꯇꯀꯣ ꯍꯣꯏ ꯂꯩꯒ꯭ꯔꯦ ꯑꯗꯨ ꯇꯧꯗ ꯑꯩꯅ ꯈꯔ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯅ ꯈꯟꯒꯦꯅ ꯇꯧꯕ ꯁꯨꯝ ꯅꯣꯛꯅꯤꯡꯕꯅ ꯁꯨꯝ ꯅꯣꯛꯊꯣꯔꯛꯑꯦ ꯑꯗꯣ ꯅꯪ ꯀꯩ ꯍꯥꯏꯅꯤ ꯗꯥꯏꯔꯦꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯔꯝꯗꯕꯤꯗꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯅꯃꯥꯟꯅꯕꯒꯨꯝꯕ ꯑꯃ ꯑꯣꯏꯔꯗꯤ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯣꯜ ꯀꯝꯄ꯭ꯂꯤꯠꯁ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯃꯥ ꯈꯪꯗꯕ ꯇꯧꯔꯒꯗꯤ ꯄꯣꯠꯇꯣ ꯍꯦꯟꯅ ꯐꯖꯗꯧꯕ ꯅꯪ ꯅꯊꯟꯗ ꯈꯛꯇꯪ ꯍꯥꯏꯕꯗꯨ ꯃꯥꯟꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯅꯒ ꯀꯣꯜ ꯇꯧꯋꯦ ꯍꯣꯏ ꯇꯧꯒꯦ ꯄꯥꯏꯌꯨ ꯍꯥꯏꯔꯒ ꯅꯃꯥꯟꯅꯕꯒꯨꯝꯕ ꯑꯃꯗ ꯍꯥꯟꯅꯒ ꯚꯥꯏ ꯁꯨꯃꯥꯏ ꯈꯨꯝꯃꯨ ꯈꯣꯠꯂꯨꯒ ꯍꯥꯏꯅꯔ ꯊꯝꯃꯒ ꯇꯧꯔꯀꯥꯟꯗ ꯑꯩꯅꯤ ꯈꯣꯠꯄꯅꯤꯒ ꯍꯥꯏꯔꯒ ꯇꯧꯔꯗꯤ ꯍꯦꯟꯅ ꯃꯥꯜꯂꯝꯗꯧꯅꯦ ꯅꯪꯗꯣ ꯃꯥꯟꯕꯨꯗꯤ ꯃꯥꯜꯂꯦ ꯑꯗꯨꯏꯁꯨ ꯍꯣꯏ ꯐꯥꯔꯁ ꯑꯍꯥꯟꯕ꯭ꯔꯥ ꯇꯥꯏꯝꯅꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯑꯗꯨꯅꯅꯤ ꯑꯣ ꯃꯥꯅꯦ ꯑꯇꯩ ꯃꯊꯪꯗꯩꯗꯤ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯌꯣ ꯍꯥꯏꯗꯤ ꯍꯣꯏ ꯄꯨꯔꯥ ꯄ꯭ꯂꯦꯅꯤꯡ ꯇꯧꯔꯒ ꯌꯨꯇꯨꯕꯔꯁꯤꯡꯁꯦ ꯇꯧꯔ ꯂꯣꯏꯔꯦ ꯍꯅꯨꯀ ꯌꯨꯇꯨꯕꯔꯁꯤꯡꯁꯦ ꯑꯥ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯁꯦ ꯃꯣꯏ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕꯅꯦꯕ ꯑꯥ ꯈꯪꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯝ ꯈꯨꯠꯁꯥ ꯍꯥꯏꯇꯥꯔꯦ ꯑꯥꯎ ꯈꯨꯠꯁꯥꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯕꯅꯦꯕꯀꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯇꯣ ꯍꯥꯏꯖꯤꯜꯂꯗꯤ ꯈꯪꯕꯅꯦꯕ ꯍꯥꯟꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯒ ꯇꯝ ꯁꯨꯝ ꯍꯧꯔꯀꯥꯟꯗꯕꯨꯗꯤ ꯈꯔ ꯆꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯍꯣꯏ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯉꯛꯑꯗꯤ ꯗꯗꯥ ꯍꯣꯏ ꯁꯥꯎꯔꯣꯏꯀꯣ ꯁꯥꯎꯔꯣꯏ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯊꯥꯒꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯥꯔꯃꯤꯁꯟ ꯂꯧꯔꯤꯅꯦꯕ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯥꯔꯃꯤꯁꯟꯗꯤ ꯂꯧꯕ ꯇꯥꯏꯗꯅ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯠꯂꯣ ꯑꯩꯁꯨ ꯑꯗꯨꯝ ꯅꯪ ꯊꯥꯒꯠꯂꯀꯥꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯍꯥꯏꯔꯤ ꯀꯩ ꯆꯦꯊꯣꯏꯕꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯒ ꯁꯨꯝ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯁꯜꯂꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯆꯦꯊꯣꯏꯕꯤꯗꯣ ꯃꯁꯥ ꯅꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯐꯔꯕꯣ ꯀꯣꯟꯅ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯖꯟꯅ ꯑꯃꯨꯛ ꯉꯥꯡꯉꯨꯔꯗꯤ ꯊꯃꯣꯏ ꯁꯣꯛꯇꯅ ꯀꯣꯟꯅ ꯗꯣꯁꯥ ꯇꯥꯅꯤ ꯍꯥꯏꯅ ꯀꯩꯝ ꯇꯧꯔꯣꯏ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯄ ꯃꯤ ꯈꯛꯇꯅꯦ ꯈꯨꯝꯃ ꯆꯠꯈꯩꯁꯦ ꯑꯩꯅ ꯑꯣꯟꯁꯤꯜꯂꯒ ꯄ꯭ꯔꯦꯡ ꯇꯧꯁꯟꯕꯤꯅꯦ ꯉꯁꯥꯏꯒꯤ ꯔꯣꯃꯤ ꯁꯨꯁꯤꯅ ꯇꯧꯔꯛꯈꯤꯕꯗꯨꯗꯤ ꯗꯥꯏꯔꯦꯛ ꯀ꯭ꯋꯥꯂꯦ ꯖꯛ ꯍꯥꯏꯔꯒ ꯃꯣꯏ ꯈꯨꯇꯧꯗꯨꯗꯤ ꯑꯗꯨꯏꯗꯤ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯩꯁꯨ ꯈꯔ ꯄ꯭ꯂꯦꯅꯤꯡ ꯇꯧꯔꯛ ꯇꯥꯔꯦ ꯍꯣꯏ ꯑꯩ ꯑꯃꯨꯛ ꯃꯊꯪꯗ ꯇꯧꯔꯛꯀꯦ ꯑꯩ ꯁꯨꯡꯈꯪ ꯈꯪꯍꯟꯗꯕꯤꯗ ꯍꯣꯏ ꯊꯝꯃꯒꯦ ꯗꯗꯥ ꯍꯣꯏ ꯑꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯍꯥꯏꯗꯤ
मासु सुम आइगा सना थोयबा आइना हाइरि वरि से मासु सुम सना थरे दुगा आइना हाइरि से आई सुम नोकनिंगेबा आई प्लानिंग तौदेबा आई सुम आइगी माइंड लाको दो सुम हाइजलिनी फटलाउना दो आई माइंड लाको दो आई सुम हाइजलेबा माइंड सुम लाइंगे सुम हाइजले मा खंगरेबा आई सु नोक नो वरि ngang ba से मेगी सीरियस ओना वरि ngang ba सुम खंगबनेबा दो आइना नोक नो वरि ngang अमिना सुम हाइपेट अदो सुम खंग्रा माने मा सुइरां दुना मा सुम हाइजलेबा ना बद पोरो युमदा चागा पिथकनी खोकन दुमा हाइरेबा आई सु खंगदेबा कागी नइदि फर्स्ट टाइम निको आइगी फर्स्ट टाइम की चीज बबी तादा तौबदो अदुसु प्रैंक कॉल द मादी आइगी वीडियो से एंगबैना मा खंगरे बा हाइदि आइगी मखोन दाबला सुम खंगरे अदो नेक्स्ट टाइम आई हुजिक तौरिसे असिदि करी हाइनी मा देगी वीडियो से एंगद्रियाबा आइदि मागी वीडियो से तोइना एंगियाबा हाइदि आइदि सब्सक्राइब तौं थंबैना नोटिफिकेशन दा लापगा आई तोइना वीडियो से एंगजेबा दो आइगी वीडियो सिदि मा एंगदेबा तो आइना खाली करी मा आइगी मखोन से खंगोइदबैना आई सुम प्रैंक कॉल तौसन गायना अदो फास्ट के प्लानिंग तौरदि फैयाबा कैनो दि हो चुम्मी मानदाना हाइसिसु इमानबी खरा पुसनदना प्रैंक कॉल तौरदि फैयाना अदो आइदि कनामदसु कैसुम हाइड्रे सुम गी सब्सक्राइबर लाइजा हाइबदुना माना इंगा हाइरे हाइबे मतुंगदा आइना सुम डायरेक्ट प्रैंक कॉल ओइना तौसन बनेबा हंदकिसु फेल होइब्रा सक्सेस होइब्रा केमता खंगनमद्रे सुम हाफ ता लैरे हाइदि मानसु खतंग सीरियस खंदरे आइना सो तौइसे मोंग से आइना हाइदोय हाबा अहामदा से प्रैंक कॉल ने अदुम हाइदोखरेबा आइना अदुना नंग प्रैंक कॉल तबस नंग अहामबनी अदा माजे सो मोटिवेशन तौरेबा अदुना खरा हेना तौ खरा फजना तौ नंग तौइसे अहामबनी ना अदुना फजना ओइद्रे नंग खरा सीरियस होना तवाना होय दो नेक्स्ट टाइम देगे होना जगनी फजना सीरियस होना प्रैंक कॉल से तौदेगी तमतको अदु हंदकी सिदी पास होइबा फेल होइबा आई कैमता खंगनमद्रे मायाम सुम डिसाइड तौबिरो कमेंट हाइबिरो नुंगाइबि बतारदि अदो फुल सपोर्ट तौबिरो को आइंदा नेक्स्ट करी वीडियो पामी करी मतंग द वीडियो पामी हाइसे अदुगा कनादा प्रैंक कॉल तौ हाइसे असिसे ना कमेंट हाइबिरो अदुगा कमेंट हाइबे मतुंदा आई इंस्टा दा आइगी इंस्टा लिंक थंबनी मायाम तुगा डीएम तौ आई मायाम पुनमकपु रिप्लाई पी अदुगा आई कमेंट सु रिप्लाई पी को अदो करी मतंग द वीडियो पामी हाइसे सोइदना हाइबिरो आई सोइदना होना जगनी वीडियो दो फजना सक्सेस होइना तौदगी अदो ngasigisidi फेल होइबा पास होइबा कैमता खंगदे दो वीडियो से सिगा सुब लोइसलगे मायाम वीडियो से मायाम संगथाराने टाटा बाय बाय।